Adom INSAS Rifle amadi SLR Rifle hain khangnaba nongmai anisigi matangda khangba pamlagadi khadrak madrak hariba channel asida ngayat koithokpiro. INSAS Rifle hain khangnaba nongmai asigi long form hairagadi Indian Small Arms System haibane. Masi light machine gun haibadi LMG kaina hainabado adugumna sijinabasu yai. Aduga assault rifle ama oina sijinaragasu yai. Masibu sakhibana aikoi country India nani. Masi 1980s dagi 1997 fawbada design tawkhi. Adugi thangnaba chahi 1998 ta Indian Army singda makhoi gi service ki damak khusinakhi. Lai asibu manufacture tawkhiba hairagadi Armament Research and Development Establishment Ordnance Factories Board asina chingbasing asinane. Nongmai asigi arumbana 4.018 kg ni amadi barrel length na 464 mm oi. Mahaki ammunition haibadi maru asi 5.56 x 45 mm netona oi hari nang khangbra. Nongmai asigi effective range asi 400 meter ni. Aduga INSAS LMG gi oina de point target asi 600 meter ni amadi area target na 700 meter ni hari. INSAS haina khangnaba nongmai makhal asi magazine amada maru kun natraga kunthra fawada hapa yai. Nongmai asi karam balanfamda saruk yakhi. Ahanbada Kargil War, Nepalese Civil War, Nazalite Maoist Insurgency, Myanmar Civil War amadi aikhoigi maitrabak asida thokliba lan asidasu INSAS Rifle asi kuki thivai kon sing amadi aikhoigi athauba kangleipaki mapari singnasu sijinari amadi minute amada round chatruk tagina chatruk yankhai fawwa kapa yai. Mashi Soviet Union gi AK-47 ga changdamnabada noptaba nongmai amasuni magi muzzle velocity na 915 meter per second ni. INSAS Rifle asi AK-203 haina khangnaba nongmai asida replacement tawrani haikibasu leire amadi INSAS Rifle gi model khara gi maming pallabada INSAS 1C, INSAS 1B1, INSAS 1A, INSAS 1B, INSAS 1A1 aduga amana nongmai asi laiba khara da su sijinari. Makhoi sing adudi Nepalese Army na 2001 dagi INSAS Rifle asi chawrakna 26,000 rom sijinaragli. Aduga Oman hariba laiba asina su 2003 da agreement sign tawnaraba matung Royal Army of Oman na 2010 dagi sijinaba haurakli. SLR haibadi self loading rifle haibane. Masi semi automatic amadi light machine gun amasu oi. Aduga masibu sakhibana United Kingdom ni. Nongmai makhal asibu 1947 dagina 1950 ga 3 fawbada Dewdown Self Ernest Verrier hariba nupa asina design tawkhi. 1954 dagina 1994 fawbada UK da haibadi United Kingdom da sijinakhi. Aduga 1954 hariba sahi asida atopa country singdasu khulai asi hangankhi. Masibu manufacture tawkhiwa company amadi factory khara pallabada Royal Small Arms Factory, Birmingham Small Arms Company, Canadian Arsenal Limited, Ordnance Factory Board mafam sing asidani amadi nongmai asigi arumbana 4.337 kg lumme. Aduga magi length na 1143 meter ni amadi barrel length na 554.4 mm ni. Nongmai asigi variant khara hairabada L1A1, C1, C1A1 rifle amadi L2A1, C2, C2A1 Scott automatic weapons asina singbasing asini. Magi maruna 7.62 x 51 mm netona oi. Masi minute amada round chatruka humdra manga dagina chatreka yankhai fawba kapa yai. Adunadi INSAS Rifle dagi SLR na mathau khara hena tawi haibani. Natra muzzle velocity dana 823 meter per second ni. Masidana INSAS na khara lakchaba heli. Effective range na 800 meter ni. INSAS ka yengnaragadi SLR na lakchaba amu helai. SLR asi magazine amada maru kun natraga kunthra hapa yai. Masimadi chap manare INSAS Rifle ga SLR ga maru chanbagi chang asi. SLR Rifle asibu siyanakhiba lanfam amani pallabada Indo-Pakistani War 1965, Sri Lanka,
1971 Communist Insurgency, Sino-Vietnamese War, Kargil War ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥ, ꯏꯟꯗꯤꯌꯥ, ꯅꯦꯄꯥꯜ, ꯁ꯭ꯔꯤ ꯂꯪꯀꯥ, ꯕ꯭ꯔꯤꯇꯤꯁ ꯍꯣꯡꯀꯣꯡ, ꯃꯂꯦꯁꯤꯌꯥ, ꯀꯦꯅꯥꯗꯥ, ꯑꯐꯒꯥꯅꯤꯁꯇꯥꯟ, ꯕꯪꯒ꯭ꯂꯥꯗꯦꯁ, ꯑꯦꯛꯁꯦꯇ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ꯫ SLR Rifleꯁꯤꯅ INSAS Rifleꯗꯒꯤ ꯂꯥꯛꯆꯕ ꯈꯔ ꯍꯦꯜꯂꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ, ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯜꯂꯨꯔꯒꯗꯤ ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯟꯗꯣꯛꯄꯗ ꯆꯃꯝꯅꯕ ꯐꯥꯎꯒꯅꯤ, ꯃꯔꯝꯗꯤ ꯅꯣꯡꯃꯩ ꯑꯅꯤꯃꯛ ꯃꯒꯨꯟ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯅꯣꯡꯃꯩ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ, ꯑꯗꯨꯅ ꯁꯤꯃꯅ ꯍꯦꯜꯂꯤ ꯁꯤꯃꯅ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯈꯟꯕꯤꯔꯣ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯈꯔ ꯋꯥꯠꯂꯦ, ꯑꯗꯨꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥꯁꯨ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫